ꯆꯝꯄ꯭ꯔꯥ ꯌꯥꯝ ꯍꯦꯛꯑꯦꯅꯦ ꯏꯆꯦ ꯍꯣꯏꯒꯤ ꯐꯅꯌꯥꯝꯗꯤ ꯌꯣꯜꯂꯕꯅꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯔꯦ ꯁꯤꯅ ꯑꯩꯅ DIY ꯍꯤꯌꯔ ꯀꯦꯌꯔ ꯔꯨꯇꯤꯟ ꯑꯃ ꯁꯦꯝꯒꯦ ꯇꯧꯕꯅꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯍꯣꯔꯦꯟ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕ ꯃꯤꯅꯗꯤ ꯑꯗꯨꯝ ꯈꯪꯉꯅꯤ ꯀꯃꯥꯏꯅ ꯁꯦꯝꯃꯤ ꯁꯦꯝꯗꯦꯗꯣ ꯍꯣꯔꯦꯟ ꯂꯣꯏꯔꯝꯗꯥꯏꯗ ꯑꯣꯏ ꯊꯥꯒꯠꯂꯛꯑꯒꯦ ꯍꯧꯖꯤꯛꯁꯨ ꯍꯦꯛꯇꯣꯛꯑ ꯊꯅꯝꯃꯦ ꯁꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯅꯤ ꯊꯕꯛ ꯆꯠꯄ ꯂꯣꯏꯔꯒ ꯍꯜꯂꯛꯑꯒ ꯁꯦꯝꯒꯦ ꯇꯧꯕꯅꯦ ꯋꯦꯜꯀꯝ ꯕꯦꯛ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯖꯦꯀꯦꯁꯣꯔꯤ ꯈꯥꯏꯗꯦꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯌꯥꯏꯐꯕ ꯆꯥꯎꯈꯠꯄ ꯅꯥꯗ ꯌꯦꯛꯇꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗꯁꯨ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯉꯁꯥꯏ ꯍꯧꯒꯠꯂꯛꯄꯗꯁꯨ ꯌꯥꯎꯈ꯭ꯔꯦ DIY ꯈꯔ ꯁꯦꯝꯃꯛꯀꯅꯤ ꯊꯕꯛ ꯈꯔ ꯆꯠꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯃꯔꯤꯅꯦꯕꯀꯣ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯍꯨꯝ ꯑꯩꯅ ꯂꯩꯔꯤꯁꯤꯅ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯦꯕꯀோ ꯑꯗꯨꯅ ꯏꯆꯦ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯏꯆꯦ ꯌꯥꯏꯃꯒꯤ ꯐꯥꯝ ꯉꯥ ꯐꯥꯏꯌꯦ ꯑꯗꯣ ꯉꯁꯤꯗꯤ ꯉꯥ ꯐꯥꯕ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ ꯉꯔꯥꯡꯁꯨ ꯆꯠꯂꯨꯏ ꯑꯗꯣ ꯏꯁꯤꯡ ꯈꯔ ꯆꯥꯎꯕ ꯏꯟ ꯁꯣꯟꯕ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯏꯟ ꯁꯣꯟꯕ ꯆꯠꯂꯨꯔꯒꯦ ꯏꯟ ꯁꯣꯟꯕꯁꯦ ꯑꯩꯗꯤ ꯑꯉꯥꯡꯁꯦ ꯌꯥꯎꯕꯅꯤꯅ ꯍꯣꯔꯦꯟ ꯌꯥꯗꯣꯏꯔꯥ ꯌꯥꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯑꯗꯨꯑꯣꯏꯁꯨ ꯁꯨم ꯊꯕꯛꯇꯣ ꯌꯥꯝꯕꯅꯤꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕꯗ ꯑꯣꯏꯔꯣ ꯑꯗꯩꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯊꯛꯇ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯃꯌꯥꯝ ꯂꯩꯗꯅ ꯑꯗꯨꯝ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯒꯦ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯌꯦꯡꯍꯜꯂꯒꯦ ꯉꯔꯥꯡꯗꯤ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯅꯝꯍꯧꯗ꯭ꯔꯦꯕ ꯅꯝꯒꯦꯗꯤ ꯈꯜꯂꯒ ꯑꯗꯩꯗꯤ ꯉꯥ ꯐꯥꯕ ꯈꯣꯠꯄꯁꯨ ꯀꯌꯥ ꯌꯥꯎꯗ꯭ꯔꯕꯅꯤꯅꯀꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯉꯥ ꯐꯥꯗꯣꯏꯅꯤꯅ ꯃꯌꯥꯝꯗ ꯌꯦꯡꯍꯜꯂꯒꯦ ꯃꯌꯥꯝ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯃꯤꯟꯅꯔꯁꯤ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯔꯛꯄꯗ ꯑꯩꯅ ꯁꯝ ꯀꯦꯟꯕꯒꯤ ꯑꯗꯒꯤꯗꯤ ꯁꯝ ꯁꯥꯡꯅꯕ ꯑꯗꯩꯗꯤ ꯄꯣꯛ ꯍꯧꯗꯅꯕꯒꯤ ꯌꯨꯝꯗ ꯌꯥꯝ ꯂꯥꯏꯅ ꯁꯦꯝꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯌꯨꯝꯗ ꯏꯔꯥꯏ ꯂꯥꯏꯅ ꯐꯪꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃꯅ ꯁꯦꯝꯕ ꯌꯥꯕ ꯑꯃ ꯁꯤꯌꯥꯔ ꯇꯧꯖꯔꯝꯒꯦ ꯑꯗꯨ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯁꯤꯖꯤꯟꯅꯕꯤꯔꯒ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯆꯝꯄ꯭ꯔꯥ ꯍꯦꯛꯄ ꯌꯥꯎ ꯂꯩꯔꯦꯕꯁꯤ ꯂꯥꯛꯑꯣ ꯊꯣꯛꯂꯛꯑꯣ ꯇꯤꯟꯅ ꯆꯤꯛꯀꯅꯤ ꯊꯣꯛꯂꯛꯑꯣ ꯂꯥꯛꯑꯣ ꯌꯥꯏꯕ ꯌꯥꯏꯕ ꯆꯝꯄ꯭ꯔꯥ ꯈꯨꯟꯖꯟꯗꯕ ꯍꯦꯛꯑ ꯍꯦꯜꯂꯦ ꯆꯝꯄ꯭ꯔꯥ ꯑꯆꯧꯕꯁꯨ ꯌꯥꯎꯋꯦ ꯃꯆꯥꯁꯨ ꯌꯥꯎꯋꯦ ꯃꯆꯥ ꯀꯗꯥꯏꯗꯅꯣ ꯃꯥ ꯆꯠꯂꯤꯁꯤꯕꯣ ꯌꯦꯡꯉꯨꯀꯣ ꯃꯕꯣꯛ ꯃꯇꯨꯡ ꯏꯟꯅꯕꯗꯣ ꯌꯦꯡꯉꯨ ꯊꯣꯛꯂꯛꯑꯣ ꯌꯥꯝ ꯊꯣꯛꯂꯛꯑꯣ ꯌꯥꯔꯦ ꯈꯨꯜꯂ ꯂꯥꯛꯑꯣ ꯄꯨꯊꯣꯔꯛꯑꯣ ꯈꯨꯜꯂ ꯄꯨꯊꯣꯔꯛꯑꯣ ꯂꯥꯛꯑꯣ ꯆꯝꯄ꯭ꯔꯥ ꯇꯥꯕꯗꯣ ꯈꯨꯜꯂ ꯄꯨꯊꯣꯔꯛꯑꯣ ꯆꯝꯄ꯭ꯔꯥ ꯇꯥꯕꯗꯣ ꯈꯨꯜꯂ ꯄꯨꯊꯣꯔꯛꯑꯣ ꯃꯈꯥꯗ ꯇꯥꯔꯦ ꯇꯨ ꯇꯤꯡꯒꯪ ꯇꯥꯔꯛꯀꯅꯤ ꯂꯥꯛꯑꯣ ꯃꯈꯥ ꯇꯥꯔꯦ ꯈꯨꯜꯂꯛꯑꯣ ꯑꯗꯨ ꯇꯥꯔꯦ ꯈꯨꯜꯂꯛꯑꯣ ꯂꯥꯛꯑꯣ ꯑꯥꯗ ꯍꯥꯞꯆꯜꯂꯨꯔꯁꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯍꯥꯞꯆꯜꯂꯨꯔꯁꯤ ꯂꯥꯛꯑꯣ ꯄꯣꯔꯣ ꯂꯥꯛꯑꯣ ꯑꯁ ꯃꯔꯝ ꯈꯨꯃꯣꯛꯁꯦ ꯂꯥꯛꯑꯣ ꯑꯥꯗ ꯍꯥꯞꯆꯜꯂꯨꯔꯁꯤ ꯂꯥꯛꯑꯣ ꯑꯁ ꯑꯉꯥꯡꯁꯦ ꯋꯥꯔꯦ ꯁꯦ ꯃꯃꯥ ꯄꯥꯏꯔꯛꯑꯒꯦ ꯁꯦ ꯑꯗꯨꯗ ꯍꯥꯞꯄꯣ sida tap ꯂꯩꯔꯦ sida tap sida ꯍꯥꯞꯄꯣ ꯂꯥꯛꯑꯣ ꯑꯅꯤ ꯑꯃ ꯍꯥꯏꯔ ꯇꯨ ꯍꯥꯏꯔꯛꯄ ꯑꯁ ꯍꯩꯍꯦ ꯑꯃꯔꯣ ꯑꯗꯣ ꯇꯧꯔꯨꯅꯨ ꯆꯈꯥꯏꯔꯨꯅꯨ ꯊꯣꯏꯕ ꯑꯁꯤ ꯈꯣꯡꯎꯞꯁꯦ ꯎꯞꯀꯅꯤꯌꯦ ꯂꯧꯕꯨꯛ ꯆꯠꯄꯗ ꯈꯣꯡꯎꯞꯇꯣ ꯅꯥꯟꯊꯣꯛꯑꯦ ꯑꯃ ꯎꯞꯁꯦ ꯍꯥꯏꯕ ꯏꯟꯖꯥꯡꯗꯣ ꯍꯩꯗꯣꯛꯀꯅꯤ ꯁꯧꯒ꯭ꯔꯤ ꯊꯣꯡꯕꯅ ꯃꯃꯥꯅ ꯍꯥꯞꯄꯅꯤ ꯁꯤ ꯑꯣꯏ ꯎꯞꯄꯨ ꯁꯦꯁꯅ ꯑꯗꯨ ꯂꯧꯊꯣꯛꯑ ꯅꯥꯟꯊꯣꯛꯑꯦꯕ ꯁꯤ ꯑꯣꯏ ꯎꯞꯄꯨ ꯁꯤꯗꯤꯅꯦ ꯀꯣꯀꯣꯏ ꯆꯠꯄꯗ ꯎꯞꯅꯕꯅꯦ ꯁꯤꯕꯨ ꯃꯥꯅ ꯂꯧꯕꯨꯛ ꯆꯠꯄꯗ ꯎꯞꯀꯅꯤꯅꯦ ꯎꯞꯄꯨꯁꯦ ꯇꯥꯃꯣ ꯂꯣꯏꯔꯕ ꯅꯪ ꯂꯥꯛꯅꯤꯡꯕ꯭ꯔꯥ ꯅꯪꯁꯨ ꯂꯥꯛꯅꯤꯡꯕ꯭ꯔꯕ ꯂꯧꯕꯨꯛꯇꯅꯤꯗ ꯍꯣꯔꯦꯟ ꯉꯥ sida odomos ꯄꯨꯔꯦ ꯃꯥꯒꯤ ꯍꯣꯔꯦꯟ ꯀꯥꯡ ꯆꯤꯛꯑꯦꯕꯀꯣ ꯑꯉꯥꯡꯒꯤ ꯃꯥꯏ ꯇꯩꯕꯤꯒꯦꯅ ꯑꯗꯨꯗ ꯆꯠꯂꯣꯏ ꯑꯁꯣꯝ ꯅꯥꯀꯟ ꯑꯃꯁꯤꯗ ꯆꯠꯇ ꯑꯣꯏꯔꯝꯒꯅꯤ ꯑꯩꯈꯣꯏ ꯇꯥꯃꯣ ꯁꯣ ꯌꯥꯎꯔꯛꯇꯦ ꯁꯣ ꯂꯧꯔꯨꯔꯣ ꯆꯠꯂꯣ ꯇꯥꯃꯣꯗ ꯒꯥꯔꯤ ꯑꯃꯁꯤ ꯆꯠꯇꯧ ꯉꯁꯤ ꯊꯧꯗꯣꯛꯄ ꯌꯥꯔꯣꯏꯕ ꯗꯤꯗꯤꯠ ꯑꯃꯁꯤꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯍꯣꯏ
ꯇꯥꯃꯣꯁꯨ ꯊꯣꯛꯂꯛꯑꯦ ꯉꯁꯤꯗꯤ ꯃꯥꯜꯂꯤꯀꯣ ꯃꯥꯜꯂꯦ ꯉꯥꯒꯁꯦ ꯗ꯭ꯌꯨꯇꯤ ꯆꯠꯂꯨꯈꯤꯒꯦ 이싱 자르서 합성기지 가컬러 자세 가컬러 야봐 아이 hàng tôm mà cái tôm hóa xe ꯑꯗꯨꯅ ꯗ꯭ꯔꯦꯁꯁꯦ ꯈꯨꯟꯁꯥ ꯁꯥꯕꯅꯤꯅꯀꯣ ꯑꯩꯅ ꯁꯤꯁꯦ ꯑꯣꯏꯅ ꯁꯦꯠꯂꯦ ꯃꯊꯛꯇ ꯐꯨꯔꯤꯠ ꯀꯩꯅꯣꯝ ꯍꯥꯞꯆꯤꯜꯂꯒ ꯈꯨꯗꯥꯡ ꯆꯣꯝꯕꯤꯁꯦ ꯅꯨꯡꯁꯥ ꯌꯩꯗꯅꯕꯅ ꯉꯥꯅ ꯅꯜꯂꯛꯀꯗꯣꯏꯔꯥ ꯈꯪꯗꯦ ꯌꯥꯔꯦ ꯌꯥꯔꯦ ꯆꯠꯂꯣ ꯉꯥ ꯌꯥꯝ ꯐꯥꯔꯛꯀꯗꯧꯔꯤꯍꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯑꯗꯣ ꯑꯩꯈꯣꯏ ꯏꯆꯦ ꯑꯍꯟꯅꯦ ꯑꯗꯣ ꯀꯣꯡꯀ꯭ꯋꯥ ꯂꯩꯔꯣ ꯍꯥꯏꯅ ꯀꯣꯡꯀ꯭ꯋꯥ ꯂꯩꯔꯤ ꯌꯧꯔꯛꯇꯣꯔꯦ ꯅꯪꯅꯦ ꯁꯤꯗꯒꯤ ꯆꯠꯂꯒ ꯑꯗꯨꯝ ꯌꯧꯔꯦ ꯈꯪꯗꯦ ꯉꯥꯅ ꯅꯜꯂꯒ ꯍꯜꯂꯛꯀꯗꯧꯔꯦ ꯑꯩꯈꯣꯏꯁꯦ ꯁꯨꯝ ꯆꯠꯅꯤꯡꯉꯦꯕꯀꯣ ꯉꯥ ꯐꯥꯅꯤꯡꯕꯒꯤ ꯕꯤꯠꯇꯣ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯏꯟ ꯁꯣꯟꯕ ꯄꯥꯝꯃꯦ ꯑꯗꯣ ꯏꯟ ꯁꯣꯟꯕꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦ ꯑꯩꯗꯤ ꯏꯆꯦꯅ ꯁꯣꯟꯗꯣꯏꯔꯥ ꯏꯆꯦꯅ ꯁꯣꯟꯈ꯭ꯔꯦ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯁꯣꯜꯂꯒ ꯁꯣꯜꯂꯦ ꯍꯥꯏꯗꯤ ꯌꯥꯏꯁꯦ ꯑꯅꯤꯁꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯂꯩꯇ ꯌꯥꯔꯣꯏꯗꯕꯅꯤꯅꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯒꯦ ꯆꯣꯡꯊꯅꯤꯡꯉꯦ ꯁꯤꯗꯤ ꯏꯁꯤꯡ ꯌꯥꯎꯔꯝꯗ꯭ꯔꯦ ꯆꯥꯛ ꯊꯤꯔꯦ ꯍꯥꯏꯔꯣ ꯑꯕꯣꯛꯅ ꯃꯃꯥ ꯆꯥꯛ ꯊꯤꯔꯦ ꯍꯥꯏꯔꯣ ꯁꯤ ꯇꯥꯎꯊꯣꯛꯅꯕ ꯇꯧꯔꯅꯤ ꯆꯥꯛ ꯊꯤꯔꯦ ꯍꯥꯏ ꯃꯥꯁꯨ ꯆꯥꯛꯑꯅꯤ ꯀꯨꯞꯁꯟꯅꯕꯁꯨ ꯑꯝꯇ ꯂꯩꯔꯝꯃꯣ ꯃꯣꯏꯁꯦ ꯉꯥ ꯐꯥꯕ ꯌꯥꯎꯒꯦ ꯂꯥꯛꯄꯅꯦ ꯑꯗꯣ ꯄꯨꯖꯥꯔꯤ ꯐꯝ ꯑꯗꯨꯝ ꯇꯥꯔꯦ ꯑꯉꯥꯡꯁꯤꯅ ꯎꯄꯥꯏ ꯂꯩꯇꯗꯅ ꯏꯁꯤꯡꯁꯨ ꯀꯪꯉꯕꯅꯤꯅ ꯏꯟ ꯆꯤꯡꯕꯁꯨ ꯌꯥꯗ꯭ꯔꯕ ꯏꯆꯦꯕꯨꯗꯤ ꯀꯨꯝꯈ꯭ꯔꯦ ꯃꯈꯥꯗ ꯑꯩꯅ ꯃꯊꯛꯇ ꯑꯉꯥꯡꯒ ꯂꯩꯔꯅꯤ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯒ ꯃꯊꯪ ꯌꯦꯡꯉꯛꯀꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯃꯥꯅ ꯉꯥ ꯐꯥꯐꯝꯗ ꯆꯠꯁꯦꯅ ꯅꯤꯡꯉꯥꯏ ꯇꯧ ꯂꯩꯔꯦ ꯊꯥꯔꯒꯦ ꯇꯣ ꯁꯤ ꯍꯤꯁꯤ ꯇꯧꯔꯁꯨ ꯎꯕ꯭ꯔꯥ ꯁꯤ ꯆꯠꯄ ꯌꯥꯔꯣꯏꯕ ꯂꯣꯏ ꯆꯣꯠꯂꯦꯕ ꯇꯣ ꯇꯥꯃꯣ ꯍꯣꯏ ꯉꯥ ꯍꯣꯜꯂꯛꯏꯁꯦ ꯁꯤꯗ ꯅꯪ ꯉꯥ ꯌꯣꯛꯄ ꯈꯣꯡꯗ ꯉꯥ ꯌꯣꯛꯄ 나도니까 야 손 들어 야 또 손 들어 지들 레퍼 영어라 가서 뭐 하더라 이마 마카라 곰덕이니 곰덕이니 라만 그래 ꯌꯦꯟꯗꯦꯝꯗ ꯁꯣꯏꯕꯨꯝ ꯈꯛꯇꯪ ꯍꯥꯞꯄꯒ ꯑꯂꯨꯒ ꯇꯧꯔꯒ ꯏꯔꯣꯟꯁꯜꯂꯦ ꯃꯌꯥꯝ ꯆꯥꯕꯒꯤꯅꯤꯅ ꯑꯗꯨ ꯂꯧꯕꯨꯛꯇ ꯆꯥꯕꯁꯨ ꯑꯗꯨꯝ ꯄꯨꯡꯍꯥꯎꯗ ꯍꯥꯎꯕꯅꯦꯕꯀꯣ ꯉꯥ ꯑꯃ ꯊꯣꯡꯉꯦ ꯉꯥꯁꯦ ꯑꯆꯧꯕꯗꯤ ꯑꯌꯥꯝꯕ ꯁꯤꯈ꯭ꯔꯕꯅꯦ ꯀꯩꯅꯣ ꯇꯧꯔ ꯁꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏ ꯉꯥꯁꯦ ꯇꯥꯏꯃꯤꯡ ꯆꯥꯗꯅ ꯐꯥꯗꯣꯛꯄꯅꯦꯕꯀꯣ ꯏꯁꯤꯡꯁꯨ ꯆꯥꯎꯁꯜꯂꯛꯄꯗ ꯑꯃꯨꯛꯁꯨ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯇꯥꯔꯔꯣꯏꯗꯕ ꯅꯨꯄꯥꯁꯤꯡꯗꯤ ꯀꯥꯟꯅꯔꯛꯈ꯭ꯔꯦ ꯏꯆꯦ ꯍꯣꯏꯗ ꯉꯥꯏꯔꯦ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥꯒ ꯃꯣꯏꯁꯨ ꯀꯥꯔꯛꯑꯅꯤ ꯑꯩꯈꯣꯏꯁꯨ ꯉꯥ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯀꯥꯔꯛꯑꯦ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯦ ꯅꯨꯡꯁꯥ ꯁꯥꯕꯗ ꯆꯠꯂꯨꯕꯒꯤ ꯁꯛꯁꯤꯗꯤ ꯂꯣꯏꯔꯦ ꯑꯗꯣ ꯏꯆꯥꯅꯨꯄꯥꯁꯨ ꯏꯔꯨꯖꯊꯣꯛꯄꯤꯔꯒꯦ ꯍꯥꯏꯅ ꯏꯁꯤꯡ ꯁꯥꯍꯜꯂꯦ ꯏꯁꯤꯡ ꯁꯥꯍꯜꯂꯒ ꯏꯔꯨꯖꯊꯣꯛꯑꯒ ꯇꯨꯝꯍꯟꯈ꯭ꯔꯅꯤ ꯃꯥꯁꯨ ꯑꯥꯗ ꯇꯨꯝꯃꯛꯇꯦꯕꯀꯣ ꯃꯌꯥꯝ ꯂꯥꯡꯉ ꯂꯩꯔꯦ ꯃꯥꯁꯨ 이루저ꯕꯒꯤ ꯏꯁꯤꯡ ꯉꯥꯛꯇꯪ ꯁꯥꯍꯟꯒꯦ ꯃꯤꯅꯤꯠ ꯑꯗꯨꯅ 5 ꯐꯥꯗꯕꯤ ꯏꯔꯨꯖꯊꯣꯛꯑꯒ ꯃꯥ ꯁꯥꯍꯜꯂꯒ ꯇꯨꯝꯍꯜꯂꯒꯦꯅ ꯃꯥꯒꯤ 이루저ꯊꯣꯛꯑꯅꯤ ꯏꯔꯨꯖꯅꯕꯒꯤ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ 마술
ꯈ꯭ꯋꯥꯏ ꯑꯍꯥꯟꯕꯗ ꯄꯥꯇ꯭ꯔ ꯑꯃ ꯂꯧꯔꯅꯤ꯫ ꯄꯥꯇ꯭ꯔꯗꯨꯗ ꯑꯩꯈꯣꯏꯅ ꯗꯔꯀꯥꯔ ꯑꯣꯏꯕ ꯑꯩꯅ ꯁꯦꯝꯅꯤꯡꯕ ꯆꯥꯡꯗꯨꯗ ꯌꯨꯕꯤ ꯊꯥꯎ ꯂꯧꯖꯔꯅꯤ꯫ ꯑꯩꯒꯤ ꯇꯦꯡꯀꯣꯠ ꯑꯃ ꯂꯧꯔꯦ ꯑꯗꯨꯒ ꯆꯨꯄꯥꯛꯀꯨꯁꯨꯝ ꯑꯊꯣꯟꯕ ꯊꯣꯟꯗꯕꯁꯨ ꯑꯗꯨꯝ ꯃꯤꯛꯁ ꯇꯧꯔꯒ 4-5 ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯩꯈꯣꯏ ꯀꯔꯤ ꯄꯇꯥ ꯍꯥꯞꯆꯤꯜꯂꯅꯤ ꯑꯗꯨꯒ ꯑꯦꯂꯣꯚꯦꯔꯥ ꯑꯃꯒꯤ ꯆꯥꯡꯅꯦ ꯁꯣꯏꯖꯤꯟꯖꯔꯦ꯫ ꯑꯗꯩꯗꯤ ꯇꯤꯜꯍꯧ ꯈꯔ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯇꯤꯜꯍꯧ ꯃꯦꯗꯤꯌꯝ ꯁꯥꯏꯖꯇꯨꯒꯤ ꯇꯤꯜꯍꯧꯒꯤ ꯆꯥꯡꯅꯤꯀꯣ ꯃꯌꯥꯝ, ꯌꯥꯝ ꯆꯥꯎꯕꯁꯨ ꯅꯠꯇꯦ ꯌꯥꯝ ꯄꯤꯛꯄꯁꯨ ꯅꯠꯇꯦ ꯃꯦꯗꯤꯌꯝ ꯁꯥꯏꯖ ꯑꯣꯏꯗꯣꯏꯅꯦ꯫ ꯃꯦꯊꯤ ꯃꯔꯨꯁꯦ ꯆꯥꯃꯁ ꯑꯃ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯊꯣꯏꯗꯤꯡ ꯑꯃꯨꯕ ꯆꯥꯃꯁ ꯑꯃꯒ ꯍꯥꯞꯆꯤꯟꯖꯔꯦ꯫ ꯑꯗꯨꯒ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯌꯨꯕꯤ ꯊꯥꯎꯗꯨꯗ ꯄꯨꯂꯞ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡꯗ ꯁꯧꯍꯟꯒꯗꯣꯏꯅꯤꯀꯣ꯫ ꯁꯧꯍꯟꯕ ꯃꯇꯝꯗ ꯀꯔꯝꯕ ꯃꯇꯝꯐꯥꯎ ꯁꯧꯍꯟꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯇꯤꯜꯍꯧꯁꯦ ꯈꯔ ꯑꯩꯈꯣꯏ ꯉꯥꯡꯁꯜꯂꯛꯄ ꯍꯥꯏꯗꯤ ꯃꯨꯟꯁꯜꯂꯛꯄꯒꯤ ꯇꯥꯏꯃꯤꯡ ꯑꯃ ꯑꯗꯨꯝ ꯀꯥꯔꯨꯝ ꯇꯧꯔꯛꯄꯗꯣ ꯑꯗꯨꯐꯥꯎ ꯇꯧꯔꯅꯤ꯫ ꯑꯗꯨꯒ ꯃꯨꯊꯠꯂꯒ ꯏꯪꯊꯍꯜꯂꯒ ꯄꯥꯇ꯭ꯔ ꯑꯃꯗ ꯆꯨꯝꯊꯣꯛꯑꯒ ꯍꯥꯞꯆꯤꯟꯕꯤꯔꯅꯤ꯫ ꯑꯩꯅ ꯉꯁꯤ ꯁꯦꯝꯖꯔꯤꯁꯦ ꯅꯨꯄꯥ ꯅꯨꯄꯤ ꯑꯉꯥꯡꯁꯨ ꯀꯩꯁꯨ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯕꯗ ꯀꯩꯁꯨ ꯑꯀꯥꯏꯕ ꯏꯐꯦꯛ ꯂꯩꯕ ꯄꯣꯠ ꯅꯠꯇꯦꯀꯣ꯫ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯐꯪꯕ ꯄꯣꯠꯆꯩꯅ ꯁꯦꯝꯖꯕꯅꯤ꯫ ꯃꯌꯥꯝꯁꯨ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ꯫ ꯁꯨꯃꯥꯏꯅ ꯕꯣꯇꯜꯁꯦ ꯍꯥꯜꯂꯦ꯫ ꯑꯃꯅ ꯁꯤ ꯂꯤꯛꯂꯤꯒꯤ ꯅꯠꯇꯦ, ꯁꯤ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯕꯣꯇꯜꯅꯤ꯫ ꯁꯤꯅ ꯂꯤꯛꯂꯤꯒꯤꯅꯤ, ಘꯤ ꯍꯥꯞꯄꯒꯤꯅꯤꯀꯣ꯫ ꯁꯨꯃꯥꯏꯅ ꯘꯤ ꯍꯥꯞꯄ ꯀꯩꯗꯧꯕꯒꯤ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯃꯥꯡꯍꯟꯕꯤꯒꯅꯨ, ꯑꯗꯨꯝ ꯂꯪꯊꯣꯛꯄꯤꯒꯅꯨ꯫ ꯁꯨꯃꯥꯏꯅ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯍꯥꯞꯄꯒꯤ ꯄꯣꯠ ꯆꯩ ꯌꯥꯝ ꯀꯥꯟꯅꯕꯅꯦꯕꯀꯣ꯫ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯈꯔ ꯊꯝꯖꯟꯕꯗꯨꯅ ꯉꯁꯤꯗꯤ ꯁꯤ ꯑꯣꯏ ꯍꯥꯞꯄꯦ ꯇꯧꯔꯦ꯫ ꯑꯗꯣ ꯏꯆꯥ ꯅꯨꯄꯤꯒꯤ ꯁꯤꯗꯒꯤ ꯈꯔ ꯄꯤꯈ꯭ꯔꯅꯤ꯫ ꯁꯤꯅ ꯑꯩꯅ ꯁꯤꯖꯤꯟꯅꯍꯧꯔꯅꯤ, ꯃꯥꯒꯤ ꯈꯔ ꯑꯃ ꯄꯤꯒꯦ꯫ ꯃꯥꯁꯨ ꯃꯁꯝꯗꯣ ꯌꯥꯝ ꯀꯩꯅꯣ ꯑꯩꯅ ꯁꯨꯝ ꯋꯥꯈꯜ ꯇꯧꯔꯛꯄꯗꯀꯣ ꯃꯥꯁꯨ ꯁꯤꯁꯦ ꯇꯩꯔꯒꯗꯤ ꯃꯥꯅꯁꯨ ꯀꯥꯟꯅꯕ ꯐꯪꯅꯦꯅ ꯈꯜꯂꯦꯕꯀꯣ꯫ ꯑꯗꯨꯗꯨꯅ ꯃꯥꯒꯤꯁꯨ ꯈꯔ ꯄꯤꯈ꯭ꯔꯅꯤ ꯃꯥꯒꯤ ꯚꯤꯖꯤꯇꯤꯡ ꯆꯠꯄꯗ꯫ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯆꯈ꯭ꯔꯤꯕ ꯍꯣꯝ ꯔꯦꯃꯦꯗꯤꯁ ꯍꯥꯏꯗꯣꯏꯔꯥ DIY ꯍꯥꯏꯗꯣꯏꯔꯥ ꯑꯩ ꯈꯪꯗ꯭ꯔꯦ, ꯑꯗꯨꯕꯨ ꯑꯦꯅꯤꯋꯦ ꯃꯌꯥꯝ ꯑꯝꯇꯪ ꯁꯤꯖꯤꯟꯅꯔꯒ ꯌꯦꯡꯕꯤꯔꯝꯃꯣ꯫ ꯁꯝ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯎ ꯌꯥꯝ ꯍꯧꯕ ꯁꯝ ꯑꯩꯁꯨ ꯏꯆꯥꯅꯨꯄꯤꯗꯁꯨ ꯌꯦꯡꯍꯟꯗꯣꯏꯅꯦ, ꯏꯆꯥꯅꯨꯄꯤꯗꯁꯨ ꯄꯤꯗꯣꯏꯅꯦ꯫ ꯁꯦꯝꯃꯦ ꯕꯣꯇꯜ ꯃꯆꯥ ꯑꯃꯁꯨ ꯈꯥꯏꯗꯣꯛꯑꯒ ꯊꯝꯃꯦ ꯃꯥꯒꯤ ꯄꯤꯅꯕ꯫ ꯑꯗꯨꯅ ꯃꯌꯥꯝ ꯁꯤꯖꯤꯟꯅꯔꯒ ꯌꯦꯡꯕꯤꯌꯨ꯫ ꯀꯦꯃꯤꯀꯦꯜ ꯃꯌꯥꯝ ꯑꯃ ꯁꯨꯝ ꯁꯤꯖꯤꯟꯅꯔꯒ ꯀꯩꯅꯣ ꯇꯧꯕꯁꯦ ꯇꯨꯡꯗ ꯑꯩꯈꯣꯏ ꯁꯝꯗ ꯌꯥꯝ ꯁꯣꯛꯂꯛꯑꯦ, ꯑꯩꯈꯣꯏ ꯏꯁꯥꯗ ꯈꯛꯇꯪ ꯀꯩꯅꯣ ꯇꯧꯔꯛꯏꯗꯅꯀꯣ, ꯃꯥꯡꯖꯕꯗꯣ ꯑꯣꯏꯗꯅꯀꯣ꯫ ꯑꯗꯨꯅ ꯁꯦꯞꯁꯨ ꯑꯣꯏꯕ, ꯑꯗꯩꯗꯤ ꯏꯔꯥꯏ ꯂꯥꯏꯅꯁꯨ ꯑꯗꯨꯝ ꯐꯪꯕ ꯑꯣꯔꯒꯥꯅꯤꯛ ꯑꯣꯏꯕ ꯄꯣꯠꯁꯦ ꯁꯤꯖꯤꯟꯅꯔꯒ ꯌꯦꯡꯕꯤꯌꯣ꯫ ꯑꯩꯉꯣꯟꯗꯁꯨ ꯀꯥꯟꯅꯕꯒꯤ ꯃꯌꯥꯝꯗ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇꯣ ꯁꯤꯌꯥꯔ ꯇꯧꯖꯕꯅꯤ꯫ ꯃꯌꯥꯝ ꯑꯁꯤꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯒꯁꯨ ꯉꯥꯛꯄꯤꯌꯣ꯫ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ꯫